Naga Village Volunteer Singna National Highway number 2 da chathariba economic blockade asina maram oiraga Kangpokpi district ta LPG cylinder amagi mamal lupa lising manga aduka cheng bag amada lupa lising mari Youre haire da Hindu pau chena fongba pau amagi matung ina Kangpokpi district ase awang thangba maikeida Nagana namna taba Sanapati district amade makha thangba maikeida na maitaina namna khundaba Tampaki district singna koisilaga leiba mafam amane Fibam asida Naga Village Volunteer singna chathariba economic blockade asina maram oiraga State asigi mapandagi nongmada changdaba yadraba potchai sing pusilakpada chaun ayetpa pire masida maram oiraga cheng amadi LPG yauna maru oiba potlam sing phangdana leire hiram asiga mari leinana Saitu asigi MLA Haukolet Kipgen na hai lengakna thaurang kaya ama paikalabaso Kangpokpi district ta nongmada changdaba yadraba potlam sing phangdre LPG cylinder gi supply lepkhibaga loinana hanana leiramba LPG cylinder sing aduso black market ta lupa lising manga piduna yole Hana lupa lising amaga chamni dagi lising amaga chatret rom piramba keji yangkai cheng bag amagi mamal lupa lising mari Youre haina mahangna phongdorakhe Civil Society Group ama oina leiriba Sadar Hills Kangpokpi gi President Thangmilen Kipgena hai lamdam asida anoba lengak ama lakpadagi administration da ahomba kaya ama laklabasu chahi asigi May 18 dagi district asiga Nagaland ki Dimapur ga samnahaliba National Highway number 2 ase block tawduna leire district asigi nomagi sizinariba polam singi chada humfutara de lambi asida pushilakpane asigumba thawong sing asina wahaliba ase lairaba miyamdane chakthong gas phangdabana maram oiraga miyamna induction top sizinarabasu nomada pung 9 rom mai mutpa asina khudong chadaba kaya mayoknai petrol liter amada lupa chani yangkhai dage chaniga marifu phawba pire local inflation control tawang amdre hiram asiga mari lainana security officer amana hai National Highway number 2 da tongan group singna illegal blockade chathare adum oinama essential supply sing puba convoy sing ayet apan yaudana tasok chasin yanaba akana mongda honari haina mahangna thamlaki haina Hindu pau chegi report asina makha tare